ꯑꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯕ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯕꯁꯤ ꯈꯪꯕ ꯃꯊꯧ ꯇꯥꯔꯛꯑꯦ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯚꯥꯔꯠꯀꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯗ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯦ NDA BJPꯒꯤ ꯀꯥꯡꯂꯨꯞꯁꯤꯒ ꯏꯟꯗꯤꯌꯥ ꯄꯥꯔꯇꯤ ꯍꯥꯏꯔꯤꯕ ꯀꯥꯡꯕꯨꯁꯤꯒ ꯑꯅꯤꯁꯤ ꯑꯃꯅ ꯑꯃꯗ ꯆꯩ ꯂꯥꯎꯅꯩ ꯈꯣꯡꯅꯩ ꯑꯔꯣꯏꯕꯤꯗ ꯉꯥꯡꯅꯩ ꯑꯗꯨꯕꯨ ꯏꯟꯗꯤꯌꯥꯒ ꯄꯥꯀꯤꯁꯇꯥꯟꯒ ꯂꯥꯟ ꯇꯧꯒꯗꯧꯔꯦ ꯍꯥꯏꯔꯛꯄ ꯀꯥꯟꯗꯨꯗ ꯀꯔꯤ ꯇꯧꯒꯦ ꯍꯥꯏꯕꯨ ꯏꯟꯗꯤꯌꯥꯗ ꯂꯩꯔꯤꯕ ꯑꯣꯄꯣꯖꯤꯁꯟ ꯄꯥꯔꯇꯤ ꯄꯨꯝꯅꯃꯛꯁꯤꯅ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯄꯦ ꯋꯥꯔꯤꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯇꯥꯕ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯋꯥꯔꯤꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯀꯅꯥ ꯂꯩꯖꯗ꯭ꯔꯕ ꯎ ꯄꯥꯡ ꯁꯨꯗ꯭ꯔꯕ ꯑꯉꯥꯡꯁꯤꯡꯕꯨ ꯁꯩꯗ ꯊꯝꯕꯤꯔꯒ ꯁꯦꯝꯕꯤꯕ ꯁꯥꯕꯤꯕ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯤꯕ ꯍꯥꯏꯕꯁꯤ ꯋꯥꯔꯤꯁꯤ ꯇꯥꯔꯕ ꯑꯗꯨꯒ ꯂꯥꯛꯅꯤꯡꯉꯒ ꯂꯥꯛꯄ ꯉꯝꯗꯕꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯕꯨ ꯑꯩꯁꯤ ꯐꯨꯠꯕꯣꯜ ꯁꯥꯟꯅꯔꯝꯃꯒ 1981-82 ꯑꯗꯥꯏꯗ ꯁꯥꯟꯅꯕꯗꯩ ꯄꯣꯊꯥꯔꯛꯑꯦ ꯑꯗꯨꯒ ꯅꯣꯡꯅ ꯑꯣꯔ ꯌꯨꯖꯥꯅꯤ ꯑꯗꯨꯅ ꯑꯩꯅ ꯂꯦꯞꯄꯦ ꯇꯨꯔꯦ ꯇꯔꯦꯠꯂꯛꯅꯤ ꯑꯩꯅ ꯇꯨꯔꯤꯁꯤ ꯑꯗꯩ ꯍꯟꯗꯛ 9 ꯑꯃ ꯁꯨꯕꯁꯤꯗ ꯎꯆꯤꯟ ꯀꯥꯏ ꯑꯗꯩ ꯑꯍꯥꯟꯕ ꯆꯍꯤꯗꯨ ꯈꯤꯇꯪ ꯏꯪꯉꯝꯃꯦ ꯑꯅꯤꯁꯨꯕ ꯆꯍꯤꯗꯨꯗꯩꯗꯤ ꯑꯗꯨꯝ ꯕꯣꯝ ꯇꯥꯔꯛꯑꯦꯕ ꯂꯥꯟꯅ ꯑꯗꯨꯝ ꯇꯥꯔꯛꯑꯦ ꯑꯗꯨꯅ ꯑꯩꯅ ꯃꯌꯥꯝ ꯐꯥꯒꯤ ꯇꯧꯖꯔꯤꯕꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯅꯕꯨ ꯁꯤꯐꯥꯏ ꯈꯜꯂꯗꯤ ꯂꯥꯟ ꯍꯦꯛꯇ ꯂꯥꯛꯑꯦ ꯑꯗꯣ ꯃꯗꯨꯅꯤ ꯑꯩꯅ ꯊꯦꯡꯅꯖꯔꯤꯁꯦ ꯃꯗꯨꯅ ꯑꯃꯨꯛ 2024ꯒꯤ ꯅꯕꯦꯝꯕꯔ ꯗꯤꯁꯦꯝꯕꯔ ꯑꯗꯨꯋꯥꯏꯗꯒꯤꯗꯅꯦꯕ ꯑꯩꯈꯣꯏ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔ ꯄꯥꯏꯕꯒ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯩꯈꯣꯏꯁꯦ MLAꯗꯤ ꯇꯣꯛꯇ꯭ꯔꯤꯕ ꯑꯗ ꯅꯨꯡꯉꯥꯏꯔꯤꯕ ꯑꯃꯅ ꯄ꯭ꯔꯖꯥꯁꯤꯡꯗꯤ MLA ꯑꯗꯨꯝ ꯍꯥꯏꯔꯤꯕꯅꯤꯅ ꯁꯔꯀꯥꯔ ꯄꯥꯏꯗꯦ ꯑꯁꯤ ꯈꯪꯗꯦ ꯑꯗꯨꯅ ꯗꯤꯃꯥꯟꯗꯤ ꯍꯟꯊꯗꯦꯕ ꯃꯌꯥꯝꯒꯤ MLA ꯑꯃꯅ ꯇꯧꯒꯗꯕ ꯗꯤꯃꯥꯟꯁꯤꯗꯤ ꯍꯟꯊꯗꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅꯤ ꯃꯥꯌꯣꯛꯅꯖꯔꯤꯁꯦ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨ ꯑꯣꯏꯔꯒꯁꯨ ꯁꯤꯡꯁꯦ ꯃꯣꯏꯁꯦ ꯍꯧꯖꯤꯛ ꯇꯝꯕꯤꯔꯛꯄꯗꯒꯤ ꯍꯧꯅ ꯃꯣꯏꯁꯤꯗ ꯌꯥꯔꯒꯗꯤ ꯄ꯭ꯂꯦꯠꯐꯣꯝꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯁꯤꯅꯆꯤꯡꯕ ꯇꯣꯉꯥꯟꯕ ꯄ꯭ꯂꯦꯠꯐꯣꯝ